ꯃꯛꯇꯗ ꯌꯦꯡꯕꯤꯔꯤꯕ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯃꯥꯂꯦꯝꯉꯥꯟꯕꯤ ꯆꯅꯨꯅ ꯏꯀꯣꯛꯂꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯗꯒꯤ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯅꯨꯄꯥ ꯁꯥꯕꯤ ꯁꯦꯔꯤꯌꯦꯜ ꯇꯤꯝꯅ ꯂꯥꯟꯊꯣꯛꯆꯒꯗꯧꯔꯤꯕ ꯊꯧꯔꯝ ꯑꯁꯤꯕꯨ ꯃꯌꯥꯝ ꯚ꯭ꯌꯨꯋꯔꯁ ꯄꯨꯝꯅꯃꯛꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯃꯁꯨꯡ ꯅꯨꯡꯁꯤꯕꯤꯌꯨ ꯑꯃꯁꯨꯡ ꯃꯇꯨꯡ ꯇꯥꯔꯛꯄ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡꯗꯁꯨ ꯚ꯭ꯌꯨꯋꯔꯁꯤꯡꯅ ꯂꯦꯞꯄ ꯂꯩꯇꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯃꯁꯨꯡ ꯅꯨꯡꯁꯤꯕꯤꯌꯨ ꯃꯁꯤ ꯍꯥꯏꯔꯒ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯧꯅꯕꯒꯤ ꯇꯥꯟꯖꯥꯗ ꯂꯧꯖꯔꯤ ꯃꯃꯥꯡꯗ ꯊꯥꯖꯈꯤꯕ ꯏꯄꯤꯁꯣꯗ 1 ꯑꯃꯁꯨꯡ 2ꯗꯒꯤ ꯃꯌꯥꯝꯅ ꯊꯥꯕꯤꯔꯛꯄ ꯀꯃꯦꯟꯠꯁꯤꯡꯗꯒꯤ ꯀꯃꯦꯟꯠ 10 ꯈꯥꯒꯠꯆꯔꯒ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯀꯃꯦꯟꯠꯁꯤꯡ ꯑꯗꯨꯒꯤ ꯃꯣꯠ ꯐꯣꯡꯗꯣꯛꯄꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯃꯦꯝꯕꯔꯁꯤꯡ ꯃꯥꯡꯗ ꯂꯦꯡꯁꯤꯟꯗꯨꯅ ꯂꯩꯕꯤꯔꯦ ꯑꯃꯁꯨꯡ ꯃꯁꯥ ꯃꯁꯥꯒꯤ ꯃꯣꯠ ꯐꯣꯡꯗꯣꯛꯆꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯁꯤꯟꯖꯕꯅꯤ ꯑꯃꯁꯨꯡ ꯃꯌꯥꯝꯒ ꯏꯟꯇꯔꯦꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯁꯤꯟꯖꯕꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯅꯣꯡꯂꯨꯛꯅ ꯍꯥꯏꯖꯔꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯃꯦꯝꯕꯔꯁꯤꯡꯕꯨ ꯁꯦꯜꯐ ꯏꯟꯇ꯭ꯔꯣꯗꯛꯁꯟ ꯃꯆꯥ ꯑꯃꯃꯝꯇꯪ ꯇꯧꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯑꯍꯥꯟꯕꯗ ꯃꯦꯛꯁꯤꯃꯥꯅ ꯍꯥꯟꯅ ꯍꯧꯕꯤꯅꯤ ꯑꯍꯥꯟꯕꯗ ꯊꯧꯔꯝ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯚ꯭ꯌꯨꯋꯔꯁꯤꯡꯗ ꯑꯩꯅ ꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒꯤ ꯃꯤꯡ ꯃꯦꯛꯁꯤꯃꯥ ꯍꯩꯁꯅꯥꯝ ꯑꯗꯨꯒ ꯑꯩꯒꯤ ꯕꯕꯥꯒꯤ ꯃꯤꯡꯅ ꯍꯩꯁꯅꯥꯝ ꯁꯨꯅꯤꯜ ꯃꯩꯇꯩ ꯃꯃꯥꯒꯤ ꯃꯤꯡꯅ ꯍꯩꯁꯅꯥꯝ ꯁꯨꯃꯇꯤ ꯂꯩꯃ ꯑꯩꯒꯤ ꯂꯩꯐꯝꯅ ꯃꯌꯥꯡ ꯏꯝꯐꯥꯜ ꯑꯩ ꯍꯧꯖꯤꯛ ꯃꯌꯥꯏꯂꯝꯕꯤ ꯀꯣꯂꯦꯖꯇ BA ꯐꯥꯔꯁꯠ ꯁꯦꯃꯤꯁꯇꯔ ꯇꯝꯖꯔꯤ ꯑꯍꯥꯟꯕꯗ ꯌꯦꯡꯕꯤꯔꯤꯕ ꯚ꯭ꯌꯨꯋꯔꯁ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒꯤ ꯃꯤꯡ ꯆꯣꯟꯃꯤ ꯃꯣꯇꯨꯝ ꯂꯩꯐꯝꯅ ꯅꯝꯕꯣꯜ ꯐꯣꯏꯖꯤꯡ ꯆꯤꯡꯅꯨꯡꯗꯒꯤ ꯕꯕꯥꯒꯤ ꯃꯤꯡꯅ ꯆꯥꯎꯕ ꯃꯩꯇꯩ ꯏꯃꯥꯒꯤ ꯃꯤꯡꯅ ꯈꯨꯟꯗꯣꯝꯕꯤ ꯂꯩꯃ ꯑꯩ BA ꯊꯥꯔꯠ ꯁꯦꯃꯤꯁꯇꯔ ꯀꯥꯖꯔꯤ ꯃꯥꯡꯒꯣꯜꯉꯥꯝꯕꯤ ꯀꯣꯂꯦꯖꯇ ꯑꯍꯥꯟꯕꯃꯛꯇꯗ ꯌꯦꯡꯕꯤꯔꯤꯕ ꯚ꯭ꯌꯨꯋꯔꯁꯤꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯩꯒꯤ ꯃꯤꯡ ꯄꯥꯎꯅꯝ ꯁꯩꯕ꯭ꯌꯥ ꯆꯅꯨ ꯂꯩꯐꯝꯅ ꯊꯥꯃꯦꯝꯕꯟ ꯍꯤꯡꯅ ꯂꯩꯀꯥꯏ ꯑꯩꯕꯨ ꯄꯣꯛꯄ ꯏꯄꯥꯒꯤ ꯃꯤꯡꯅ ꯄꯥꯎꯅꯝ ꯗꯦꯕꯦꯟꯗ꯭ꯔ ꯁꯤꯡ ꯏꯃꯥꯒꯤ ꯃꯤꯡꯅ ꯄꯥꯎꯅꯝ ꯑꯣꯡꯕꯤ ꯅꯥꯎꯕꯤ ꯗꯦꯕꯤ ꯑꯩ ꯍꯧꯖꯤꯛ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯁꯜꯂꯒ ꯑꯥꯔꯠꯀꯤ ꯂꯝꯕꯤꯗ ꯈꯣꯡ ꯇꯥꯖꯔꯤ ꯑꯩ ꯊꯣꯏꯗꯣꯛꯄ ꯍꯧꯖꯤꯛ ꯑꯇꯩ ꯀꯩꯁꯨ ꯇꯧꯖꯗꯦ ꯑꯗꯨꯒ ꯑꯩꯒꯤ ꯍꯣꯕꯤꯅ ꯏꯁꯩ ꯁꯛꯄ ꯖꯒꯣꯏ ꯁꯥꯕ ꯑꯃꯗꯤ ꯑꯦꯛꯇꯤꯡ ꯇꯧꯕꯅꯤ ꯁꯦꯜꯐ ꯏꯟꯇ꯭ꯔꯣꯗꯛꯁꯟ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯍꯧꯖꯔꯒꯦ ꯑꯍꯥꯟꯕ ꯀꯃꯦꯟ ꯂꯧꯈꯠꯆꯒꯦ ꯃꯥꯂꯦꯝꯉꯥꯟꯕꯤ ꯔꯥꯖꯀꯨꯃꯥꯔꯤꯅ ꯊꯥꯕꯤꯔꯛꯄ ꯀꯃꯦꯟ ꯃꯤꯡꯁꯨ ꯑꯩꯒ ꯌꯥꯝ ꯃꯥꯟꯅꯔꯝꯃꯤ ꯑꯥꯔꯌꯟ ꯄ꯭ꯔꯗꯛꯁꯟꯕꯨ ꯐꯨꯜ ꯁꯄꯣꯔꯠ ꯇꯧꯖꯔꯦ ꯃꯈꯥ ꯑꯊꯨꯕꯗ ꯍꯥꯞꯄꯤꯔꯛꯑꯣ ꯃꯌꯥꯝꯅꯁꯨ ꯄꯥꯝꯅꯔꯦ ꯀꯅꯥ ꯄꯥꯔꯠ ꯃꯈꯥ ꯊꯨꯅ ꯍꯥꯞꯍꯟꯅꯤꯡꯕ ꯀꯅꯥ ꯌꯥꯎꯒꯦ ꯀꯃꯦꯟ ꯑꯁꯤꯒꯤ ꯃꯣꯠ ꯐꯣꯡꯗꯣꯛꯄꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯇꯤꯝ ꯃꯦꯝꯕꯔꯁꯤꯡꯕꯨ ꯅꯤꯡꯁꯤꯡꯖꯔꯤ ꯃꯥꯂꯦꯝꯉꯥꯟꯕꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯀꯃꯦꯟꯁꯦ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯥꯎꯋꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯑꯥꯔꯌꯟ ꯄ꯭ꯔꯗꯛꯁꯟꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯅꯨꯡꯁꯤꯕꯤꯕꯁꯦ ꯎꯕꯗ ꯑꯩꯈꯣꯏꯅꯁꯨ ꯍꯦꯟꯅ ꯍꯔꯥꯎꯖꯩ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯅꯨꯡꯁꯤꯕꯤꯌꯨ ꯑꯗꯨꯒ ꯚ꯭ꯌꯨꯋꯔꯁꯤꯡꯒꯤ ꯈꯧꯔꯥꯡꯕꯁꯦ ꯃꯈꯥ ꯅꯦꯛꯁ ꯑꯦꯄꯤꯁꯣꯗ ꯌꯦꯡꯅꯤꯡꯕꯒꯤ ꯈꯧꯔꯥꯡꯕꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯊꯨꯅ ꯈꯧꯔꯥꯡꯕ ꯀꯣꯛꯅꯕ ꯑꯩꯈꯣꯏꯁꯨ ꯑꯉꯝꯕ ꯕꯦꯁ ꯂꯦꯚꯦꯜꯗ ꯑꯗꯨꯝ ꯊꯣꯛꯆꯅꯕ ꯍꯣꯠꯅꯖꯩ ꯃꯦꯛꯁꯤꯃꯥꯁꯦ ꯁꯤꯅ ꯍꯥꯏꯕꯗꯤ ꯃꯊꯪ ꯏꯄꯤꯁꯣꯗꯇꯁꯨ ꯃꯥ ꯌꯥꯝ ꯊꯨꯅ ꯀꯨꯝꯅꯤꯡꯉꯥꯏ ꯍꯥꯏꯕꯅꯤ ꯃꯦꯛꯁꯤꯃꯥꯒꯤ ꯃꯣꯠ ꯐꯣꯡꯗꯣꯛꯄꯤꯈ꯭ꯔ ꯃꯇꯨꯡ ꯑꯁꯤꯗ ꯆꯝꯕꯤꯒꯤ ꯀꯔꯤ ꯃꯣꯠ ꯂꯩꯒꯦ ꯍꯥꯏꯕꯗꯨ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯃꯨꯛ ꯈꯪꯃꯤꯟꯅꯁꯤ ꯊꯥꯒꯠꯆꯔꯤ ꯃꯥꯂꯦꯝꯉꯥꯟꯕꯤꯒꯤ ꯀꯃꯦꯟꯁꯦ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯣꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏꯗꯁꯨ ꯍꯦꯟꯅ ꯍꯣꯠꯅꯅꯤꯡꯕꯗꯣ ꯑꯗꯨ ꯄꯣꯛꯆꯩ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯦ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯗꯁꯨ ꯆꯔꯥꯡꯅꯕ ꯑꯗꯒꯤꯗꯤ ꯍꯦꯟꯅ ꯍꯣꯠꯅꯅꯤꯡꯕꯗꯣ ꯑꯗꯨ ꯄꯣꯛꯑꯦ ꯍꯥꯏꯇꯥꯔꯦ ꯆꯝꯕꯤ ꯃꯇꯨꯡ ꯇꯥꯔꯛꯄꯁꯤꯗꯤ ꯆꯦ ꯁꯩꯕ ꯑꯗꯨꯝ ꯀꯔꯤ ꯃꯣꯠ ꯂꯩꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯃꯨꯛ ꯈꯪꯃꯤꯟꯅꯁꯤ ꯃꯥꯂꯦꯝꯉꯥꯟꯕꯤ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯌꯥꯝ ꯃꯥꯒꯤ ꯀꯃꯦꯟꯁꯦ ꯇꯥꯕꯗ ꯌꯥꯝ ꯍꯔꯥꯎꯋꯦꯕꯀꯣ ꯌꯥꯝꯅ ꯍꯣꯠꯅꯅꯤꯡꯕ ꯑꯗꯨꯒ ꯑꯍꯥꯟꯕꯗ ꯁꯄꯣꯔꯠ ꯇꯧꯖꯔꯦ ꯍꯥꯏꯕꯁꯤꯗ ꯑꯃꯨꯛꯀ ꯍꯦꯟꯅꯁꯨ ꯍꯔꯥꯎꯋꯦ ꯁꯄꯣꯔꯠ ꯇꯧꯕꯗ ꯅꯠꯇꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕꯤꯕ ꯑꯃꯗꯤ ꯍꯣꯠꯅꯍꯟꯅꯤꯡꯕꯒꯤꯀꯣ ꯃꯥꯒꯤ ꯌꯥꯝ ꯐꯖꯔꯦ ꯈꯣꯠꯂꯦ ꯍꯥꯏꯕꯁꯤꯅ ꯃꯥꯒꯤ ꯅꯦꯒꯦꯇꯤꯚ ꯀꯃꯦꯟ ꯍꯥꯏꯕ ꯃꯆꯦꯠ ꯑꯃ ꯌꯥꯎꯗꯅ ꯄꯣꯖꯤꯇꯤꯚ ꯉꯥꯛꯇ ꯍꯥꯏꯕꯤꯔꯛꯄꯗꯣ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯔꯤ ꯑꯗꯨꯒ ꯕꯦꯁ ꯂꯦꯚꯦꯜꯗ ꯑꯩꯈꯣꯏꯁꯨ ꯉꯝꯅꯕ ꯑꯦꯄꯤꯁꯣꯗ 3ꯁꯦ ꯌꯥꯝ ꯊꯨꯅ ꯃꯌꯥꯝ ꯎꯠꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯖꯒꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯂꯥꯛꯀꯗꯧꯔꯤꯕ एपिसोड अखोई याम खौरांगनेबको अखोई से गेंगमना क्या वाली जारा अखोई मयामसु लोइना ngaine sumaina अखोइसु ngaइरिनेबा अदुना मयामसु ngaइबियो अखोइसु याम थुना अखोइना होनजदुना मयामना पामनबगिदमक्ता फजनबगिदमक्ता होनदु थादोकजरके अदुगा कइगुम असोइबा कई यावरकसु मयामना सी फजदे सी सोय अदुम हाइबिरो मयाम की कमेंट तो अखोइ पारा मतुंगदा होनजगे असोइबो सेंदोकजगे ना हाइजनिंगे थागतचरी जेसेबे हाइबो अमहना अनिसुबा कमेंट लौखचगे रोबी शर्मा थाबिरप कमेंट ने लाइक हाना ने येंद्रिकान फास्ट कमेंट फास्ट लाइक सी कमेंट थाबिरप मतमदा अखोई टीम की माइकೈ दिगी सुको याम हरावेबा हाइबदी फर्स्ट लाइक फर्स्ट कमेंट हाइबसदा अखोई हाइदी येंबिना म्याम ले काई खनबसे अखोई याम नुगाइसे अदो सीगी फर्स्ट लाइक फर्स्ट कमेंट हाइबो मतमसिदा आइदी मैक्सिमादा कई फाउबिगे हाइबदो कई थमोइदा कई फाउबिगे हाइबदो मैक्सिमादी हम खंगिनसि म्याम रोहित शर्मा नुपा साबीजिबु करम मतमदा अपलोड तौरकदगे माना ngairaga lebido adudugi mana yam yengningbagi masada
nupa sabise aingona haidi yam nungai Mana ba khawrangbodo. mana am asa tawbudo adudana su mana ngai ba matung ngai badugi oina first like first comment mana adu ngam first view oiba ngamine ko aduna haidi akhoi da yam harawe haidi akhoi na tawjari baje mayam na penbi duna yam yengi ba masala phawbudo adudo koi mana comment ji tabado ko adu yam harawe ba ko ta cheri maxima bo amana ahum siba comment na khachage generation fanta is mingyam phajai generation fanta adu nupi ne ko nungai serial ase interesting new subscriber here waiting for next episode si comment je tabada akoi je amka je yam nungai generation fun time thabir pu comment se do generation fun time ka thabir pu comment se kana na hangsi ge sigi habidi mo se phong to pina bai da mangta kana na hangsi ge guess to ge ka adi je se ba na hai bi ge yam nungai zai Jennifer mana generation fun time sorry generation fun mai mi se ka kana ji ga to bai ni ko yam nungai mana subscribe to bi bagi da mak ne ba ko asi akhoi gi kano se video se yeng biri ba kano to biri se aduga anoba subscriber la ba ha se akhoi gi ti yam na halau ni ngai ne yam nungai ba phau ya di si da na subscriber ma yam la koi sano akhoi gi video se bi yeng biduna haye phasaba athiba semdokpiba tanja phanggadoineba mi helikai comment phajaba phajadaba sidi mayam lakhini asida akhoina kaisu hanthaba kaisu wakhal nungaitaba kaisu tawroi mayamna soibado habiduna akhoi mayam sembiyo aduduga adongi comment amana akhoi punsi je leptoineba agadi semdoineba kayam phaba phattaba habisidi asoibado moina sida soi hai taragadi akhoi semdok janjam ni lam thondoineba ado subscriber new subscriber yam nuai aduga atopa anoba new subscriber mayam su lakbiba wisano haina iswar khomjai thaga chari mugana bari se ba comment la khachagi ko bitya mayeng chana thabir pa comment ni ko yam nungai makha ngai basidi wadorida is ma yam waram jani ko bida mayeng cha jang ware ma ngai adudi khoi mathang episode 3 je yam thuna puthok na tau jaragi ko adudi bida mayeng cha gi comment habdi comment sigi mo se jamina habitang samlap ko marom to pong to piu yam nungai bicha ado akhoi ngamjaba level to hodajari hai tai atu tabda su thadorani aduga vidya gi khorang modu ju ko hanjaragi hai je khorang mo sai ko hanan ko bida kem khalura no mga suba comment ko chage neha es na thabir ba comment ni ngai jar pa kura bani nga cd fangle yam harawe makha ngai jari thank you mana thabir pa comment sigi samlappa mo phong to pina bagi na magta jese ba po hom khana ni singjai ni hayam nungai hadi ngai biri ba akhoi gi episode se id interesting oi nungai ri haibane ba adamana nungai bagi da maktas mangai bi ba adege harau se mana harau bu da akhoi harau bane ko sam harawe ba ko ai harawe ba mana moi viewers na nungai kai harau ri kai akhoi gi dilai ba pha bane akhoi di hena hotna ning ba su hinga toine ba ada sidang haijage an matung tab da su ngai biramu episode 3 yam thuna santoksara ani aduga comment bibina bangai biramu amuka su hena hona ning ba phau na ba gita mukta haijare yam nuai sai taruk suba makha ta ba comment lo ka chage bimol chan khudra ba man thabir ba comment ni next episode ngai ba facing like tang nan biramo sigi comment se harbo matanda tharbo matanda maxima gi wakhanda khaidi kai phawi bage have the viewers kya mapam damta ongdo pinaba bimo sangi wakhal ko haidi magumba atopa fans haidi yamna support tawning ba pa sabisibu yenga yam nunga ba interesting oi base sije magumba atopa mayam lerangani habe asam lei jai ko asa le matungina mana hajar ba haidi kana like taw bini bini ba lei bage have the man to akhoi su changaga parame aduga like sam yam ho yam harau e du mai de 72 like ka lei ko I support to me am lai have ne ba anu ai se bimol chan bu so am kana thaga chari adudi makha tarak pa tare suba comment lo khachage kim khois na thakbir pa comment ni ko new subscriber amo oina yam fajari kana hona view tungda mai papa oi biru miyam gi seba to view tung koina next episode ngai jari akoi su amna hona jage kim khois nam hai bir pa
ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯅ꯭ꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯁꯨ ꯃꯇꯨꯡ ꯇꯥꯔꯛꯄ ꯀꯃꯦꯟ ꯍꯥꯏꯕꯗꯤ ꯃꯇꯨꯡ ꯇꯥꯔꯛꯄ ꯏꯄꯤꯁꯣꯗꯁꯤꯡꯗ ꯁꯤꯗꯒꯤ ꯍꯦꯟꯅ ꯐꯖꯅꯕ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯃꯥꯡꯗ ꯎꯠꯆꯒꯦ ꯑꯃꯁꯨꯡ ꯍꯣꯠꯅꯖꯒꯦ ꯍꯥꯏꯕꯁꯤ ꯀꯤꯝ ꯈꯣꯏꯁꯅꯥꯝꯗ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯀꯤꯝ ꯈꯣꯏꯁꯅꯥꯝꯒꯤ ꯀꯃꯦꯟꯁꯤꯒꯤ ꯍꯥꯏꯐꯦꯠ ꯁꯝꯂꯞꯄ ꯀꯩꯅꯣ ꯃꯣꯠ ꯐꯣꯡꯗꯣꯛꯄꯤꯅꯕꯀꯣ ꯃꯣꯠ ꯐꯣꯡꯗꯣꯛꯄꯤꯅꯕ ꯆꯠꯄꯤ ꯑꯃꯨꯛ ꯅꯤꯡꯁꯤꯡꯖꯔꯤ ꯊꯥꯒꯠꯆꯔꯤ ꯀꯤꯝ ꯍꯣꯏ ꯑꯩꯈꯣꯏꯒꯤꯁꯨ ꯀꯟꯅ ꯍꯣꯠꯅꯖꯔꯤ ꯃꯌꯥꯝꯒꯤ ꯁꯦꯕꯥꯗꯣ ꯑꯩꯈꯣꯏꯁꯨ ꯀꯟꯅ ꯍꯣꯠꯅꯖꯔꯒ ꯃꯌꯥꯝꯅ ꯄꯦꯟꯕꯤꯕ ꯑꯗꯨ ꯑꯣꯏꯅꯕ ꯍꯥꯏꯗꯅ ꯀꯟꯅ ꯍꯣꯠꯅꯖꯔꯤ ꯑꯩꯈꯣꯏꯒꯤ ꯇꯤꯝꯒꯤ ꯃꯥꯏꯀꯩꯗꯩꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯑꯗꯨꯝ ꯍꯣꯠꯅꯖꯔꯤ ꯍꯣꯠꯅꯅꯤꯡꯉꯦꯕꯀꯣ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯍꯣꯠꯅꯖꯈꯤꯒꯦ ꯃꯌꯥꯝꯅ ꯄꯥꯝꯅꯕ ꯑꯩꯈꯣꯏꯁꯨ ꯕꯦꯁ ꯂꯦꯚꯦꯜꯗ ꯑꯗꯨꯝ ꯍꯣꯠꯅꯖꯈꯤꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯈꯥ ꯇꯥꯔꯛꯄ ꯅꯤꯄꯥꯜꯁꯨꯕ ꯀꯃꯦꯟ ꯂꯧꯈꯠꯆꯒꯦ ꯑꯦꯂꯦꯛꯁ ꯂꯣꯁꯅ ꯊꯥꯕꯤꯔꯛꯄ ꯀꯃꯦꯟꯅꯤ ꯁꯦꯔꯤꯌꯦꯜꯁꯦ ꯁꯦꯝꯕ ꯁꯥꯕꯗ ꯋꯥꯕꯨꯗꯤ ꯋꯥꯔꯝꯅꯤꯕꯨ ꯑꯩꯈꯣꯏꯗꯤ ꯅꯨꯄꯥ ꯁꯥꯕꯤꯗ ꯂꯨꯞꯆꯈ꯭ꯔꯕꯅꯦ ꯑꯗꯨꯅ ꯑꯗꯨꯝ ꯉꯥꯏꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯦꯡꯕꯗ ꯑꯥꯏꯔꯟ ꯄ꯭ꯔꯗꯛꯁꯟꯕꯨ ꯐꯨꯜ ꯁꯞꯄꯣꯔꯠꯅꯤ ꯑꯩꯈꯣꯏꯗꯤ ꯑꯗꯣ ꯀꯃꯦꯟꯁꯤꯒꯤ ꯍꯥꯏꯐꯦꯠꯇꯪ ꯃꯣꯠ ꯐꯣꯡꯗꯣꯛꯄꯤꯅꯕꯒꯤꯀꯣ ꯇꯥꯟꯖꯥꯗꯨ ꯂꯧꯖꯔꯒ ꯃꯦꯛꯁꯤꯃꯥ ꯀꯩ ꯃꯣꯠ ꯐꯣꯡꯗꯣꯛꯅꯤꯡꯒꯦ ꯑꯦꯂꯦꯛꯁ ꯂꯣꯁꯅ ꯍꯥꯏꯔꯤꯕ ꯀꯃꯦꯟꯁꯤꯗ ꯀꯩ ꯃꯣꯠ ꯐꯣꯡꯗꯣꯛꯅꯤꯡꯒꯦ ꯁꯝꯂꯞꯄ ꯃꯣꯠ ꯑꯝꯇꯪ ꯐꯣꯡꯗꯣꯛꯃꯤꯟꯅꯁꯤ ꯃꯌꯥꯝ ꯚ꯭ꯌꯨꯋꯔ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯦꯔꯤꯌꯦꯜꯁꯦ ꯅꯝꯕꯗ ꯑꯩꯈꯣꯏꯗ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯨꯗꯤ ꯊꯕꯛ ꯑꯃ ꯇꯧꯔꯗꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯍꯥꯏꯁꯦ ꯂꯣꯏꯅ ꯊꯦꯡꯅꯕ ꯁꯤ ꯃꯁꯥ ꯇꯥꯕꯅꯦ ꯑꯗꯨꯅ ꯑꯦꯂꯦꯛꯁꯅ ꯈꯪꯕꯤꯔꯒ ꯋꯥꯕꯨꯗꯤ ꯋꯥꯔꯝꯒꯅꯤ ꯑꯩꯈꯣꯏꯒꯤ ꯍꯣꯠꯅꯖꯃꯟꯗꯨ ꯎꯕꯗ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯩ ꯃꯥꯅ ꯈꯪꯕꯤꯕꯅ ꯌꯥꯝ ꯑꯗꯨ ꯂꯨꯞꯆꯔꯦ ꯍꯥꯏꯕꯗ ꯍꯧꯕꯗꯒꯤ ꯑꯩꯈꯣꯏꯅ ꯁꯦꯔꯤꯌꯦꯜ ꯑꯁꯤ ꯍꯦꯛ ꯅꯝꯕꯗ ꯍꯧꯕꯗꯒꯤ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯁꯨꯃꯥꯏꯅ ꯂꯣꯏꯕ ꯐꯥꯎꯕ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗꯨꯅ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯗ ꯑꯁꯣꯏꯕ ꯑꯉꯥꯡꯕ ꯑꯗꯨꯝ ꯁꯦꯝꯗꯣꯛꯄꯤꯔꯛꯄ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯀꯟꯅ ꯍꯣꯠꯅꯖꯕꯒꯤ ꯇꯥꯟꯖꯥꯗꯨ ꯑꯩꯈꯣꯏꯗ ꯐꯪꯍꯜꯂꯦ ꯃꯥꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕꯁꯤꯗ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯈꯥ ꯇꯥꯔꯛꯄ ꯃꯥꯄꯜꯁꯨꯕ ꯀꯃꯦꯟ ꯂꯧꯈꯠꯆꯒꯦ ꯗꯤꯅꯦꯁ ꯁꯣꯔꯤ ꯊꯤꯌꯥꯝꯅ ꯊꯥꯕꯤꯔꯛꯄ ꯀꯃꯦꯟꯅꯤ ꯃꯦꯠꯁꯅꯦꯅ ꯇꯧꯔꯤꯁꯦ 12ꯇꯗꯤ ꯐꯅ ꯅꯨꯡꯉꯥꯏꯔꯝꯕꯅꯤ ꯀꯣꯂꯦꯖꯇꯗꯤ ꯂꯣꯏꯔꯦ ꯑꯆꯨꯝꯕꯅꯦ ꯃꯥ ꯍꯥꯏꯁꯦ ꯀꯃꯦꯟꯁꯤꯒꯤ ꯁꯝꯂꯞꯄ ꯍꯥꯏꯕꯗꯤ ꯃꯣꯠ ꯐꯣꯡꯗꯣꯛꯄꯤꯅꯕꯀꯣ ꯆꯦ ꯁꯦꯕꯤꯌꯥ ꯀꯩ ꯃꯣꯠ ꯂꯩꯒꯦ ꯍꯥꯏꯕꯗꯨꯀꯣ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝ ꯃꯐꯝꯗ ꯁꯤꯒꯤ ꯀꯩꯅꯣ ꯀꯣꯃꯦꯟꯁꯦ ꯇꯥꯕ ꯀꯥꯟꯗ ꯎꯔꯛꯑꯦꯕꯀꯣ ꯃꯤꯠꯇ ꯍꯥꯏꯗꯤ ꯀꯩꯅꯣꯗꯨꯅ ꯃꯥꯏꯀꯦꯜꯅ ꯇꯧꯕꯗꯣ ꯃꯥꯅ ꯍꯥꯏꯈꯤꯕꯗ ꯗꯥꯏꯂꯣꯛꯅꯦꯕ ꯁꯤꯒꯤ ꯗꯥꯏꯂꯣꯛꯁꯦ ꯍꯥꯏꯗꯤ ꯀ꯭ꯂꯥꯁ 10 12 ꯄꯥꯁ ꯇꯧꯕꯗꯨꯗꯤ ꯐꯅ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯦ ꯀꯣꯂꯦꯖ ꯀꯥꯕꯗꯒꯤ ꯂꯣꯏꯔꯦ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯁꯨ ꯂꯥꯏꯔꯤꯛ ꯇꯝꯃꯛꯄꯅꯤ나 ꯑꯩꯈꯣꯏꯁꯨ ꯀꯥꯜꯂꯛꯇꯕꯅꯤꯅ ꯈꯪꯉꯦꯕꯀꯣ ꯀꯣꯂꯦꯖ ꯀꯥꯕ ꯃꯇꯝꯗꯗꯤ ꯑꯃꯨꯛ ꯁꯥꯇ꯭ꯔꯒꯤ ꯆꯠꯄꯒꯤ ꯆꯥꯡ ꯑꯗꯒꯤ ꯑꯣꯖꯥꯒꯤ ꯆꯥꯡ ꯁꯨꯝ ꯅꯦꯝꯊꯔꯛꯑꯦꯕ ꯑꯗꯒꯤ ꯐꯖꯅ ꯇꯥꯛꯄ ꯍꯥꯏꯁꯦ ꯍꯥꯟꯅꯗꯧꯅ ꯀꯣꯂꯦꯖꯇꯗꯤ ꯁꯨꯝ ꯍꯦꯟꯅ ꯌꯥꯝꯈꯠꯂꯛꯄꯅꯤꯅ ꯊꯋꯥꯏꯁꯨ ꯆꯪꯗꯕ ꯑꯗꯒꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟ ꯁꯤꯒꯤ ꯃꯇꯝꯁꯨ ꯑꯣꯏꯕꯒ ꯑꯗꯩ ꯁꯥꯇ꯭ꯔꯅꯁꯨ ꯊꯋꯥꯏ ꯌꯥꯎꯗꯕ ꯑꯗꯨꯒꯨꯝꯕꯗꯒꯤ ꯁꯨꯝ ꯂꯨꯕꯗꯨꯁꯨ ꯍꯦꯜꯂꯛꯑꯦꯕ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ 12ꯕꯨꯛꯇꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯁꯨ ꯈꯤꯇꯪ ꯈꯔ ꯀꯩꯅꯣ ꯑꯣꯏꯗ꯭ꯔꯤ ꯃꯇꯝꯗꯨꯗꯗꯤ ꯑꯗꯨꯗꯨꯅ ꯃꯣꯏꯒꯤ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯆꯥꯡꯗꯨ ꯍꯦꯟꯕꯩꯅꯦꯅ ꯈꯜꯂꯦ ꯍꯦꯟꯅ ꯌꯥꯝ ꯂꯨꯈꯤꯕꯒꯤꯗꯤ ꯅꯠꯇꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯍꯣꯠꯅꯕꯩ ꯆꯥꯡ ꯍꯦꯟꯕꯒ ꯑꯗꯒꯤ ꯍꯣꯏ ꯑꯗꯨꯒ ꯀꯣꯂꯦꯖ ꯀꯥꯕꯒꯤ ꯃꯇꯨꯡ ꯃꯤ ꯌꯥꯝꯃꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯣꯖꯥꯁꯨ ꯃꯌꯥꯝꯗꯣ ꯇꯥꯅꯕ ꯂꯥꯎꯔꯒ ꯇꯥꯛꯂꯛꯄꯅꯤꯅꯀꯣ ꯃꯅꯤꯡꯗ ꯐꯝꯕ ꯃꯃꯥꯡꯗ ꯐꯝꯕ ꯑꯗꯨꯝ ꯈꯔ ꯃꯤꯁ ꯇꯧꯍꯧꯕꯗꯣ ꯑꯗꯨꯗꯒꯤꯅꯦꯅ ꯈꯜꯂꯦꯕꯀꯣ ꯌꯥꯝ ꯆꯨꯝꯃꯦ 12 ꯂꯣꯏꯕꯗꯩꯗꯤ ꯑꯗꯨꯝ ꯀꯣꯛꯁꯦ ꯑꯗꯨꯝ ꯉꯥꯎꯕ ꯍꯧꯔꯦ ꯑꯩꯈꯣꯏꯗꯁꯨ ꯑꯗꯨꯝ ꯊꯣꯛꯂꯛꯑꯦꯕ ꯃꯈꯥ ꯇꯥꯔꯛꯄ 10ꯁꯨꯕ ꯀꯃꯦꯟ ꯂꯧꯈꯠꯆꯒꯦ ꯀꯥꯖꯜ ꯀꯩꯁꯥꯝꯅ ꯊꯥꯕꯤꯔꯛꯄ ꯀꯃꯦꯟꯅꯤ ꯔꯤꯀꯦꯞ ꯎꯠꯄꯤꯔꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯥꯎꯊꯣꯛꯂꯨꯕꯁꯦ ꯅꯤꯡꯁꯤꯡꯍꯜꯂꯦ ꯍꯥꯏꯕꯗꯤ ꯀꯥꯖꯜ ꯀꯩꯁꯥꯝꯅ ꯍꯥꯏꯕꯤꯔꯛꯄ ꯀꯃꯦꯟꯁꯦ ꯑꯗꯣ ꯀꯩꯅꯣ ꯃꯦꯛꯁꯤꯃꯥꯒꯤ ꯊꯃꯣꯏꯗ ꯀꯩ ꯐꯥꯎꯕꯤꯕꯒꯦ ꯍꯥꯏꯕꯗꯤ ꯔꯤꯀꯦꯞ ꯍꯥꯞꯄꯁꯦꯀꯣ ꯍꯥꯏꯗꯤ ꯃꯃꯥꯡꯒꯤ ꯏꯄꯤꯁꯣꯗꯇꯨꯒꯤ ꯋꯥꯔꯤꯗꯣ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯍꯥꯏꯕꯗꯣ ꯍꯥꯏꯐꯦꯠ ꯅꯦꯛꯁ ꯏꯄꯤꯁꯣꯗ ꯌꯦꯡꯕ ꯃꯇꯝꯗ ꯅꯤꯡꯁꯤꯡꯅꯕ ꯑꯗꯨꯒꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯔꯤꯌꯦꯜꯁꯦ ꯊꯥ ꯑꯃꯗ ꯑꯃꯃꯝꯇꯪ ꯍꯥꯞꯆꯕꯅꯤꯅ ꯈꯔ ꯃꯇꯝꯗꯣ ꯈꯔ ꯒꯦꯞ ꯂꯩꯅꯕꯅꯤ나 ꯍꯥꯏꯗꯤ ꯑꯍꯥꯟꯕ ꯃꯃꯥꯡꯗ ꯊꯥꯈꯤꯕ ꯏꯄꯤꯁꯣꯗꯇꯣ ꯈꯤꯇꯪ ꯋꯥꯔꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯈꯤꯕꯅꯤ ꯍꯥꯏꯕꯗꯣ ꯅꯤꯡꯁꯤꯡꯅꯕ ꯑꯣꯏꯅ ꯍꯥꯞꯄ ꯑꯗꯨꯒ ꯅꯦꯛꯁ ꯑꯇꯣꯞꯄ ꯏꯄꯤꯁꯣꯗ ꯍꯥꯞꯄ ꯀꯥꯟꯗꯁꯨ ꯑꯗꯨꯝ ꯔꯤꯀꯦꯞ ꯍꯥꯞꯆꯒꯅꯤ ꯃꯊꯪꯁꯤꯗꯤ 13ꯁꯨꯕ ꯀꯃꯦꯟ ꯂꯧꯈꯠꯆꯒꯦ JMs YTꯅ ꯊꯥꯕꯤꯔꯛꯄ ꯀꯃꯦꯟꯅꯤ ꯁꯣꯔꯤꯁꯦ ꯃꯑꯣꯡ ꯇꯥꯕ ꯍꯧꯔꯦ ꯑꯦꯛꯁꯥꯏꯇꯤꯡ ꯑꯣꯏꯔꯦ ꯑꯩꯗꯤ ꯅꯦꯛꯁ ꯏꯄꯤꯁꯣꯗꯀꯤ ꯀꯃꯦꯟꯁꯤ JMsꯅ ꯍꯥꯏꯕꯤꯔꯛꯄ ꯁ꯭ꯇꯣꯔꯤꯁꯦ ꯃꯑꯣꯡ ꯇꯥꯕ ꯍꯧꯔꯦ ꯑꯦꯛꯁꯥꯏꯇꯤꯡ ꯑꯣꯏꯔꯦ ꯑꯩꯗꯤ ꯅꯦꯛꯁ ꯏꯄꯤꯁꯣꯗꯀꯤ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯇꯥꯕꯗꯀꯣ ꯆꯟꯕꯤꯒꯤ ꯊꯃꯣꯏꯗ ꯀꯩ ꯐꯥꯎꯕꯤꯕꯒꯦ ꯍꯥꯏꯕꯗꯤ JMsꯅ ꯀꯩ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯀꯩ ꯊꯃꯣꯏꯗ ꯐꯥꯎꯕꯗꯣ ꯃꯉꯣꯟꯗ ꯍꯥꯏꯐꯦꯠꯇꯪ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝ ꯃꯐꯝꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯥꯎꯋꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯀ꯭ꯔꯤꯞꯁꯤ ꯏꯕꯤꯔꯤꯕ ꯗꯥꯃꯅꯤꯅ ꯀꯟꯅ ꯍꯣꯠꯅꯖꯕꯗꯒꯤ ꯀꯩꯅꯣ ꯐꯖꯩ ꯍꯥꯏꯕꯁꯦ ꯇꯥꯕ ꯐꯪꯖꯩꯅꯦꯕꯀꯣ ꯍꯣꯏ ꯑꯗꯣ
ꯑꯩꯈꯣꯏ ꯁꯤꯒꯤꯗꯤ ꯗꯥꯃꯅꯤ ꯑꯣꯏꯅ ꯊꯥꯒꯠꯆꯔꯒꯦ ꯍꯥꯏꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯗꯥꯃꯅꯤꯕꯨꯁꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯊꯪꯁꯤꯗꯤ 12 ꯁꯨꯕ ꯀꯃꯦꯟ ꯂꯧꯈꯠꯆꯒꯦ ꯊꯣꯏ ꯊꯧꯗꯥꯡꯅ ꯊꯥꯕꯤꯔꯛꯄ ꯀꯃꯦꯟꯅꯤ ꯊꯥꯗꯣꯏꯁꯦ ꯅꯨꯄꯥ ꯁꯥꯕꯤꯁꯦ ꯑꯣꯏꯔꯝꯗꯣꯏ ꯅꯠꯇ꯭ꯔꯒ ꯉꯁꯥꯏ ꯃꯥꯅ ꯉꯥꯎꯖꯈꯤꯕꯗꯨ ꯑꯣꯏꯗꯣꯏꯖꯥꯠꯂ ꯆꯥꯛꯍꯜꯂꯒ ꯂꯪꯊꯣꯛꯄꯤꯔꯝꯃꯤ ꯑꯣ ꯆꯥꯛꯈ꯭ꯔꯦꯗ ꯊꯣꯏ ꯊꯧꯗꯥꯡꯅ ꯍꯥꯏꯕꯤꯔꯛꯄ ꯀꯃꯦꯟꯁꯦ ꯑꯩꯈꯣꯏꯁꯨ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯊꯣꯏ ꯊꯧꯗꯥꯡꯒꯤ ꯄꯥꯎꯈꯨꯝꯁꯦ ꯍꯥꯏꯕꯗꯤ ꯁꯝꯂꯞꯄ ꯃꯣꯠ ꯐꯣꯡꯗꯣꯛꯄꯤꯅꯕꯒꯤꯗꯃꯛꯇ ꯆꯦ ꯁꯩꯕꯥꯕꯨ ꯀꯩ ꯃꯣꯠ ꯂꯩꯕꯒꯦ ꯍꯥꯏꯕ ꯆꯦ ꯁꯩꯕꯥꯅ ꯍꯥꯏꯐꯦꯠꯇꯪ ꯐꯣꯡꯗꯣꯛꯄꯤꯌꯨ ꯊꯣꯏ ꯊꯧꯗꯥꯡꯅ ꯍꯥꯏꯁꯦ ꯃꯥ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯕꯒꯤ ꯃꯥ ꯑꯃꯨꯛꯀ ꯍꯦꯟꯅ ꯌꯦꯡꯅꯤꯡꯕꯗꯤ ꯐꯥꯎꯔꯝꯃꯅꯦꯕ ꯍꯥꯏꯗꯤ ꯃꯊꯪꯒꯤ ꯑꯦꯄꯤꯁꯣꯗꯁꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦ ꯃꯥꯅ ꯉꯥꯎꯈꯤꯕꯗꯣ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯥꯖꯜ ꯑꯣꯏꯗꯣꯔꯤꯕ꯭ꯔꯥ ꯑꯅꯤꯗꯨ ꯃꯔꯛꯇ ꯑꯃ ꯑꯣꯏꯗꯣꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯑꯣꯏꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯆꯔꯥꯡꯅꯕ ꯍꯧꯖꯤꯛꯇꯤ ꯐꯥꯎꯔꯤꯕ ꯍꯥꯏꯕꯗꯤ ꯑꯦꯛꯁꯥꯏꯇꯦड ꯑꯣꯏꯔꯦꯕ ꯃꯥ ꯃꯈꯥ ꯇꯥꯕ ꯀꯩꯅꯣꯁꯦ ꯌꯦꯡꯅꯤꯡꯕ ꯐꯥꯎꯋꯦꯕ ꯑꯁꯨꯃꯥꯏꯅ ꯆꯥꯛꯍꯜꯂꯤꯁꯦ ꯍꯥꯏꯗꯤ ꯃꯈꯥ ꯇꯥꯕ ꯃꯌꯥꯝꯅ ꯚ꯭ꯌꯨꯋꯔꯁꯤꯡꯅꯅꯦ ꯌꯦꯡꯕ ꯍꯦꯟꯅ ꯐꯥꯎꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯦ ꯍꯥꯄꯛꯄꯅꯦꯕ ꯑꯗꯣ ꯉꯥꯏꯕꯤꯌꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅꯁꯨ ꯍꯥꯏꯗꯣꯛꯄꯗꯣ ꯉꯝꯗ꯭ꯔꯦ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯍꯥꯏꯕ ꯉꯝꯗꯦꯕ ꯍꯥꯏꯕꯗꯤ ꯃꯥ ꯑꯣꯏꯕ ꯌꯥꯏ ꯃꯥ ꯑꯣꯏꯕ ꯌꯥꯏ ꯑꯩ ꯑꯣꯏꯕ ꯌꯥꯏ ꯀꯣ ꯍꯧꯖꯤꯛꯇꯤ ꯍꯥꯏꯈꯤꯔꯣꯏꯒꯦ ꯑꯗꯨꯗꯨꯒ ꯃꯌꯥꯝ ꯉꯥꯏꯃꯤꯟꯅꯁꯦ ꯑꯗꯨꯒ ꯄꯨꯟꯅ ꯈꯪꯃꯤꯟꯅꯔꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯆꯦ ꯁꯩꯕꯥꯕꯨ ꯑꯃꯨꯛꯀ ꯍꯟꯅꯁꯨ ꯊꯥꯒꯠꯆꯔꯤ ꯃꯊꯪꯁꯤꯗꯤ 12 ꯁꯨꯕ ꯀꯃꯦꯟ ꯂꯧꯈꯠꯆꯒꯦ ꯂꯤꯁꯥ ꯍꯩꯠꯁ ꯑꯦꯅ ꯊꯥꯕꯤꯔꯛꯄ ꯀꯃꯦꯟꯅꯤ Maxima pretty girl, I am happy to see you that you have joined film industry looking forward from Lisa. Lisa haise thabirappa comment se thabada Maxima gi thamoida kainomni thamoi mihun chongbra natraga kainomni phawbiramni haiba khangje ado Maxima gi thamoida kai phawbi bage haidi Lisa na haibira ise ai pretty girl ka hair matam sida ko haidi ai sak phajei kai khalaga mina haire ni ko ado nangi thamoida kai phawge mina smile harapa je Lisa na harapa se nang kai thamoida kai phawge ꯆꯦ ꯂꯤꯁꯥꯗ ꯍꯥꯏꯗꯤ ꯌꯥꯝꯅ ꯃꯃꯜ ꯂꯩꯔꯕ ꯀꯃꯦꯟꯁꯦ ꯄꯤꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯚꯦꯔꯤ ꯊꯦꯡꯛꯐꯨꯜ ꯑꯗꯣ ꯑꯩꯅ ꯑꯁꯦꯡꯕꯒꯤꯗꯤ ꯑꯩꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯁꯤꯒꯤ ꯂꯥꯏꯟꯁꯤꯗ ꯌꯥꯝ ꯄꯥꯝꯃꯦ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯌꯥꯝ ꯄꯥꯝꯕꯗꯣ ꯑꯗꯨꯒ ꯑꯩꯅ ꯄꯥꯝꯕ ꯂꯥꯏꯟꯁꯤꯗ ꯑꯩꯅ ꯈꯣꯡꯗꯥꯔꯕ ꯃꯇꯝꯗ ꯆꯦ ꯂꯤꯁꯥꯅ ꯍꯥꯏꯗꯤ ꯌꯥꯝꯅ ꯑꯩꯅ ꯄꯥꯝꯃꯤꯁꯤꯗꯒꯤ ꯍꯦꯟꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯁꯤꯒꯨꯝꯕ ꯀꯃꯦꯟꯁꯦ ꯑꯗꯒꯤ ꯑꯩꯅ ꯑꯄꯥꯝꯕ ꯂꯥꯏꯟꯁꯤꯗ ꯆꯪꯉꯒ ꯇꯧꯕ ꯈꯛꯇ ꯑꯩꯅ ꯍꯩꯖꯕ ꯈꯔꯁꯦ ꯇꯧꯕꯁꯤꯗ ꯆꯦ ꯂꯤꯁꯥꯅ ꯌꯥꯝꯅ ꯄꯦꯟꯕꯤꯗꯨꯅ ꯍꯥꯏꯕꯤꯔꯛꯄꯁꯦ ꯁꯤꯗꯤ ꯑꯩ ꯌꯥꯝ ꯍꯔꯥꯎꯖꯩ ꯃꯈꯥ ꯇꯥꯔꯛꯄ 13 ꯁꯨꯕ ꯀꯃꯦꯟ ꯂꯧꯈꯠꯆꯒꯦ Rajkumar Bebeksanana thabirappa kamenni Thanks to all the crew members and artists of the series for giving us good vibes. It's simple but really different from other story that I have met. Keep it up guys. Happy Sigi Rajkumar Bebeksanana thabirappa kamenn tabada ko akoi su yam nungai adutegi ꯑꯩꯈꯣꯏꯗꯁꯨ ꯍꯦꯟꯅ ꯍꯣꯠꯅꯅꯤꯡꯕ ꯑꯃꯁꯨ ꯄꯣꯛꯑꯦ ꯑꯗꯣ ꯔꯥꯖꯀꯨꯃꯥꯔ ꯕꯤꯕꯦꯛꯁꯅꯥꯒꯤ ꯀꯃꯦꯟꯁꯦ ꯍꯥꯏꯐꯦꯠꯇꯪ ꯃꯣꯠ ꯐꯣꯡꯗꯣꯛꯄꯤꯅꯕꯀꯣ ꯆꯥꯟꯕꯤꯗꯒꯤ ꯍꯥꯏꯐꯦꯠꯇꯪ ꯋꯥꯔꯣꯜꯗ ꯇꯥꯃꯤꯟꯅꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯩꯈꯣꯏꯒꯤ ꯇꯤꯝꯒꯤ ꯃꯥꯏꯀꯩꯁꯦ ꯑꯗꯨꯝ ꯀꯟꯅ ꯍꯣꯠꯅꯩ ꯍꯥꯏꯖꯔꯛꯑꯦꯀꯣ ꯑꯗꯣ ꯈꯪꯗꯦ ꯃꯌꯥꯝꯅꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯗꯨꯝ ꯑꯩꯈꯣꯏ ꯍꯣꯏ ꯅꯨꯡꯁꯤꯕꯤꯌꯣ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯇꯤꯝꯁꯦ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯝ ꯌꯥꯝ ꯅꯨꯡꯁꯤꯕ ꯇꯤꯝꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯗꯨꯝ ꯍꯧꯃꯤꯟꯅꯔꯛꯄꯅꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯂꯤꯗꯔꯁꯤꯡꯅ ꯑꯗꯨꯝ ꯃꯆꯥ ꯃꯅꯥꯎꯗꯧꯅ ꯂꯨꯅ ꯇꯧꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯁꯦꯝꯕꯤꯔꯛꯄꯅꯦꯕ ꯑꯗꯣ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯇꯤꯝꯁꯦ ꯑꯗꯨꯝ ꯀꯟꯅ ꯍꯣꯠꯅꯖꯔꯤ ꯑꯗꯣ ꯍꯣꯠꯅꯅꯕꯒꯤꯁꯨ ꯃꯌꯥꯝꯅ ꯊꯧꯅꯥꯗꯣ ꯄꯤꯕꯤꯌꯨ ꯍꯥꯏꯖꯒꯦ ꯃꯈꯥ ꯇꯥꯔꯛꯄ 15 ꯁꯨꯕ ꯀꯃꯦꯟ ꯑꯃꯨꯛ ꯂꯧꯈꯠꯆꯒꯦ Kisan Singhal thabirappa kamenni ko Great one hope it will little bit longer next time nupa sabi team yam nungaise Kisan busu amukka na thagachari kamen sibu thabirapagi damakta aduga kamen sigi samlappa habidi mot phongdok pinabagi damakta ko je sebapu amukka na kari leke habado je sebagi mot da mayam pun taminasi yam nungai ma hope 사ꯒꯠꯆꯔꯦꯕ ꯍꯦꯟꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯥꯟꯅꯗꯒꯤ ꯐꯖꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯍꯣꯞ ꯊꯝꯕꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯇꯤꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯒ ꯍꯣꯞꯇꯣ ꯀꯥꯏꯗꯅꯕ ꯀꯟꯅ ꯍꯣꯠꯅꯖꯒꯦ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯑꯁꯣꯏꯈꯤꯕ ꯈꯣꯠꯈꯤꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯃꯇꯨꯡ ꯇꯥꯕꯗꯁꯨ ꯑꯩꯈꯣꯏ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯁꯣꯏꯈꯤꯕꯗꯣ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯁꯦꯝꯗꯣꯛꯆꯅꯕ ꯍꯣꯏ ꯄꯤꯕꯤꯌꯨ ꯍꯥꯏꯖꯅꯤꯡꯉꯤ ꯁꯤꯗ ꯆꯦ ꯁꯦꯕꯥꯕꯨꯁꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯊꯪꯁꯤ 16 ꯁꯨꯕ ꯀꯃꯦꯟ ꯂꯧꯈꯠꯆꯒꯦ ꯑꯦꯁꯇꯔꯅ ꯊꯥꯕꯤꯔꯛꯄ ꯀꯃꯦꯟꯅꯤ ꯍꯥꯏꯖꯅꯤꯡꯕ ꯑꯃꯅ ꯀꯥꯁ ꯈꯨꯗꯤꯡꯃꯛꯀꯤ ꯔꯤꯌꯦꯜ ꯅꯦꯝꯒ ꯂꯣꯏꯅꯅ ꯋꯦꯕ ꯁꯤꯔꯤꯁꯁꯤꯗ ꯃꯈꯣꯏꯒꯤ ꯃꯤꯡꯁꯨ ꯍꯥꯞꯄꯤꯔꯛꯑꯣ ꯃꯃꯥꯡꯒꯤ ꯏꯄꯤꯁꯣꯗꯀꯤ ꯔꯤꯄ꯭ꯂꯦ ꯊꯥꯗꯣꯔꯛꯄꯁꯤꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯀꯃꯦꯟꯁꯤꯒꯤ ꯀꯃꯦꯟꯁꯦ ꯊꯥꯕꯤꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨ
ꯀꯃꯦꯟꯁꯤꯒꯤ ꯁꯝꯂꯛꯄ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯔꯣꯜ ꯈꯔ ꯐꯣꯡꯗꯣꯛꯄꯤꯅꯕꯒꯤꯗꯃꯛꯇ ꯆꯥꯟꯕꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯁꯤꯡꯖꯔꯤ ꯍꯣꯏ ꯀꯃꯦꯟꯁꯦ ꯏꯃꯥꯟꯅꯕ ꯃꯦꯛꯁꯤꯅꯥꯗꯁꯨ ꯍꯪꯈ꯭ꯔꯦ ꯔꯤꯀꯦꯞꯀꯤ ꯃꯇꯥꯡꯁꯦꯀꯣ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯃꯈꯥ ꯇꯥꯕꯁꯦ ꯑꯗꯨꯝ ꯔꯤꯀꯦꯞ ꯑꯗꯨꯝ ꯊꯥꯒꯠꯆꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯆꯥꯟꯕꯤꯕꯨꯁꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯊꯪꯁꯤꯗꯤ 33ꯁꯨꯕ ꯀꯃꯦꯟ ꯂꯧꯈꯠꯆꯒꯦ Gogo Kipken Thaibirpa Kameni. It's really interesting video, but each episode is too short, but it's okay. Waiting for next episode upload soon. Good luck. Yang nungai se matang da su hena sidegi hen mamang da thagi ba episode 1 amasung 2 da thagi ba sang bu degi hena matang episode 3 di sang nam hona jarake myang mi korang ba su pok nam hona jarake do Gogo Kipken Thaibirpa Kameni sigi ko habi samlappa thamoi go warwan khra khundok na ba nang maxima bu amuka na ꯅꯨꯄꯥ ꯁꯥꯕꯤ ꯁꯦꯔꯤꯌꯦꯜꯁꯦꯀꯣ ꯍꯥꯏꯗꯤ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯈꯔ ꯈꯟꯅꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯍꯧꯕꯗꯁꯨ ꯉꯥꯏꯗꯅꯀꯣ ꯑꯩꯈꯣꯏꯅ ꯈꯟꯅꯕ ꯃꯇꯝꯗ ꯋꯥꯔꯤꯁꯦ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯅ ꯑꯗꯨꯒ ꯌꯥꯝ ꯌꯨꯅꯤꯛ ꯑꯣꯏꯕ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯕꯁꯦ ꯑꯁꯥ ꯇꯧꯖꯩ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯍꯧꯕꯗꯒꯤ ꯂꯣꯏꯕꯐꯥꯎꯕ ꯑꯩꯈꯣꯏꯅ ꯌꯦꯡꯃꯤꯟꯅꯔꯒꯀꯣ ꯋꯥꯔꯤꯁꯤꯗ ꯑꯗꯩ ꯅꯨꯄꯥ ꯁꯥꯕꯤꯁꯤꯅ ꯐꯣꯡꯗꯣꯛꯅꯤꯡꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯈꯪꯃꯤꯟꯅꯔꯒ ꯑꯗꯨꯃꯥꯏꯅ ꯈꯪꯃꯤꯟꯅꯁꯤ Gogo Kipken mathangdadi akhoi su sangna hapnaba hotnajarake aduna amuk hana ningsingjari adi makha taba comment 34 suba amuk lokhachage Imran Khan lo thabirpa comment ni sugumbo video sembirakpa putokpirakpa se yam nungai yam su harawe mathang putorpa ngambo oibyo Imran Khan bo amuk hana thagachari ngamba soizage Imran Khan haibirappa matungina akhoi su putokpa ngamnaba best level hotnajarake haiduna haijari aduga Imran Khan gi comment si ko samlappa thamoi gi warol habidi kai haining bage haidi viewers sing mafam da ko kai haining bage hada che seban habida ko putok bi ꯑꯁꯤꯒꯨꯝꯕ ꯄꯨꯊꯣꯔꯛꯄꯁꯦ ꯋꯦꯕ ꯁꯤꯔꯤꯁ ꯄꯨꯊꯣꯔꯛꯄꯁꯦ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯦꯕ ꯃꯅꯤꯄꯨꯔꯤ ꯑꯃ ꯑꯣꯏꯅ ꯃꯩꯇꯩ ꯑꯃ ꯑꯣꯏꯅ ꯍꯣꯏ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯤ ꯃꯅꯤꯄꯨꯔꯗ ꯐꯤꯂꯝ ꯑꯃꯗꯤ ꯑꯦꯜꯕꯝ ꯈꯛꯇ ꯅꯠꯇꯅꯀꯣ ꯁꯤꯔꯤꯌꯦꯜ ꯋꯦꯕ ꯁꯤꯔꯤꯁ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯃꯈꯜ ꯃꯊꯦꯜ ꯌꯥꯝꯃꯒ ꯍꯦꯟꯅ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯊꯥꯕꯅꯦ ꯑꯩꯈꯣꯏ ꯁꯦꯔꯤꯌꯦꯜꯁꯦꯀꯣ ꯑꯗꯨꯗꯨꯅ ꯁꯤꯗ ꯃꯤꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯕꯗꯣ ꯃꯤꯅꯁꯨ ꯍꯦꯟꯅ ꯃꯥꯂꯦꯝꯗ ꯁꯛ ꯇꯥꯛꯇꯣꯏꯅꯦꯕ ꯁꯤꯁꯤꯅ ꯑꯩꯈꯣꯏ ꯈꯛꯇꯪ ꯁ꯭ꯋꯥꯏꯗ ꯅꯠꯇꯅ ꯌꯨꯇ꯭ꯌꯨꯕꯇ ꯍꯥꯏꯕꯁꯤ ꯃꯌꯥꯝ ꯌꯥꯝꯈ꯭ꯔꯦꯕ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁ ꯃꯌꯥꯝꯁꯨ ꯌꯦꯡꯉꯝꯒꯅꯤ ꯁꯛ ꯇꯥꯛꯅꯕꯒꯤ ꯐꯤꯜꯝ ꯑꯩꯈꯣꯏ ꯀꯜꯂꯤꯅꯦꯕ ꯁꯤꯁꯤꯅ ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯅ ꯃꯈꯜ ꯃꯊꯦꯜ ꯃꯌꯥꯝ ꯄꯨꯊꯣꯛꯆꯔꯛꯀꯦ ꯑꯩꯈꯣꯏꯒꯤ RM ꯇꯤꯝꯗꯒꯤꯁꯨ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯌꯥꯝꯁꯨ ꯊꯣꯛꯂꯛꯏ ꯍꯧꯖꯤꯛ ꯑꯗꯨ ꯃꯌꯥꯝꯗꯨꯁꯨ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯌꯨ ꯑꯩꯈꯣꯏꯗ ꯊꯧꯒꯠꯂꯤ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯆꯥꯎꯈꯠꯄ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯅꯅꯕ ꯍꯣꯠꯅꯁꯤ yam nungaijai mathang asidi akhoi program asi su loisalabagi punja adu yosalakle aduga matra mapal suba comment lokhachage Haisnam James thabirpa comment ni yeng comment piu makai like toramo yeng like piu makai like toramo haiba comment si taw haibdi paba matam da ko akhoi thamoi du su yam nungai ba koi team ni mai kai digi su yam nungai ba phongtok jari haibdi yeng na comment piu pa se akhoi thamoi du su yamna kaida haningai tana thagachaba nungai ba phongtok jari ado comment si gi samlapa warol ko haibdi thamoi da phawba singdo ado koi je saiban haibitang mo to phongtok pi ꯍꯥꯏꯗꯤ ꯌꯦꯡꯅ ꯀꯃꯦꯟ ꯄꯤꯔꯛꯄ ꯍꯥꯏꯁꯦ ꯃꯥꯁꯨ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯅ ꯃꯌꯥꯝꯅ ꯃꯣꯠꯇꯣ ꯃꯥꯒꯤ ꯃꯣꯠꯇ ꯅꯠꯇꯅ ꯃꯌꯥꯝꯅ ꯀꯔꯤ ꯃꯣꯠ ꯊꯝꯃꯤꯗꯣ ꯌꯦꯡꯉꯛꯏꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯣꯠꯇꯨꯗꯪ ꯌꯦꯡꯕꯗ ꯅꯠꯇꯅ ꯚꯤꯗꯤꯑꯣꯁꯤꯒꯤ ꯊꯤꯝꯗꯨꯁꯨ ꯌꯦꯡꯕꯤꯌꯣ ꯂꯣꯏꯕꯕꯨꯛ ꯌꯦꯡꯕꯤꯌꯣ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯀꯣꯃꯦꯟꯁꯨ ꯑꯗꯨꯝ ꯄꯥꯕꯤꯌꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯤꯗꯤ ꯂꯣꯏꯕꯕꯨꯛ ꯌꯦꯡꯕꯤꯔꯒ ꯑꯗꯨꯒ ꯐꯖꯩ ꯐꯖꯗꯦ ꯑꯗꯨꯁꯨ ꯍꯥꯏꯕꯤꯔꯝꯃꯣ ꯈꯖꯤꯛꯇꯪ ꯍꯥꯏꯖꯒꯦ yam nungaijai makha tarapasidi aroiba comment ni episode 2 dagi loksatjarpa comment ni Jan Princess thabirpa comment ni first like yeah view and first comment tare Jan Princess na hybrid comment si ta paba matam da ko ko thamoi ju yam nungai pokche habadi matung tarappa da su first view first comment first like oi view haidna ko iron pa da sangi mai kai di su long ni singjari aduga matung tarappa episode sing das ko atum lepa itna support of view like to view subscribe to view aduga si samlapa mo phondo pinabe ko chanbi bo singjari yam nungai changi comment se
episode 2 ꯉꯥꯏꯔꯒ ꯂꯩꯕꯤꯔꯝꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯣꯛꯑꯦ ꯑꯗꯨꯒ ꯃꯊꯪꯒꯤ episode ꯊꯣꯛꯂꯛꯀꯗꯕ ꯃꯌꯥꯝꯗꯁꯨ ꯉꯥꯏꯗꯨꯅ ꯂꯩꯕꯤꯔꯝꯃꯣ ꯍꯥꯏꯖꯒꯦ ꯁꯤ ꯍꯥꯏꯖꯔꯦ episode 1 ꯑꯃꯁꯨꯡ 2 ꯗ ꯊꯥꯕꯤꯔꯛꯄ ꯀꯃꯦꯟꯠꯁꯤꯡꯗꯒꯤ ꯀꯃꯦꯟꯠ ꯀꯨꯟ ꯂꯧꯈꯠꯆꯔꯒ viewers ꯃꯌꯥꯝ ꯑꯃꯗꯤ fans ꯃꯌꯥꯝꯒ interact ꯇꯧꯕ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ team membersꯁꯤꯡꯒ ꯁꯔꯨꯛ ꯌꯥꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥꯁꯤꯁꯨ ꯂꯧꯖꯔꯦ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ episode 1 ꯑꯃꯁꯨꯡ 2 ꯗ ꯊꯥꯕꯤꯔꯛꯄ ꯀꯃꯦꯟꯠꯁꯤꯡꯗꯒꯤ ꯂꯥꯏꯛ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯕ ꯃꯤꯑꯣꯏ ꯑꯅꯤꯈꯛ ꯈꯪꯒꯠꯆꯔꯤ episode 1 dagi Rainbow Sky Dollar thabirappa comment ni video yengni comment fajabra haini yengle yam nuaise Rainbow Sky Dollars puso amuka hana thagachari RM production gi maikai digi aduga Rainbow Sky Dollars na phangiba like na 282 likes phangki aduga yam nuaise Rainbow Sky Dollars puso matung tarappa episode sing dasu adum like to view comment to view amasi subscribe to view haina RM production gi maikai digi haijari aduga episode 2 da thabirappa comment amuk lokhachage Tita sir sena thabirappa comment ni episode 2 di naido male yeni ne comment piba amadi pawa sing di like amom ta tisar sena pangkeba like na 421 ni yam nuai sai tisar sen buso RM production gi market digi amukana thagachari aduga matung tarappa episode sing dasu adum subscribe to biyo adum like to biyo share to biyo amasung yeni ne comment ibasu topi gana haina RM production gi market digi haijari akoi program asisi matang swaida loisalakle aduga viewers singda amadi fans singda ko akoi teams ki members singna kari kari mod pongdong ningba laibi habdi loisalakpe pungja asi yosalabani na ko the maximana viewers singda kai habi ningba laibi ge habdu habitang mod pongdong program aina viewers da thamjaringba wafamdi RM team jibu lepa laitana adum support tawbiyu hojik hawbadagi support tawbirise loiba phawba adum leptana support tawbiyu nusibiyu aduga akoina mai pakpam oige haradi isagi hotnaba change hotnaba khaktana sunate miyamgi nusibiba miyamgi support change aduna mayamnasu support tawbiyu akoisu lepa laitana hotna jage aduga mai pakpam oijage haina aina thamjari ingdiriba viewers punamakta aina hajaningdi support tawbale piganu akoigi lupa sabi teambu support tawbiyu adum haijage yengdiriba viewers singda aina hajaningdi akoigi episode kuding lap kuding yengbiu amadi like subscribe share to biba ka bigano aduga hena honan ba henna bagita makta hingana bagita makta adungi mama yamna ba comment adusu bibira ka bigano adungi comment aduna akoigi silep ka doine mayamna nungsi biri khai akoi tungda sigi lambi sidagi hena mai papa lambi da khongda ba haibu ngamga turibani aduna mayamna keep supporting and sidang haijarage support to budhi khawi gano sida gano sanjari ga hawbadagi loiba phawu yengbira viewers amadi fans myam puna pu RM production gi maikai digi nongna thagachari amasung lakadoriba program amasung episode sing da sule palitana support to view haiduna RM production gi maikai digi amka hana sunu chari aduga matang sa ngasi program asi listen charage